नुपासिना माना हिनेदबगुम असुम हाइरकपसिदा खरा हिनेद्रबसु हाइनबा सारी हाइनदे हाइबा वाइसे हाइदुना नुपासिगी थमोय हंजन हंजन थुगाइबा पालमदे ngasi haiba ngasi sina makoini thengnarabasu matung tarakpada kaisu thengnaru haiba khangbani ngasi na roiboi bisu yaribani kaisu khandida nangna sum lana jakhre mandida paramchada nungsibasu mehai biramle marung leina hairakpa asengma chumba joski waisina tamna su wahiba khumba matamda kitang masada apan mama thamagum sar haiba khumba ngamhalamdi masu nupasigi mafamdadi kitang laluba haibado oibana George na wari sumsase hainadabro kaide sanase thanks kaigino wari sase haibada ayaba pirapagi wa ngangbada yamaraule dasina dabagum khumlakte amuk thonglomda mamai onthokluduna angang singsuba chanamse pusalakte pimin kre oiba somdana mi singse inakta leningdabana loirmali tamna sa khumge tawbani adubu kirabani kochi kotpa wangang sida khumlubaga aduna khumlude nupasin leisilaga mangonda ichamchamna wari sarak poina ngairami jorsu phone amu me tawduna phamlami mangonda onsilakte ichik chikna makhoi ani khak sum phambado hainadabana ikairsu ikaina ikaidaba saduna wangang laga achikpado thugairi noigiro sigi GS phone met padu toklaga mo non khali makhagi restaurant di ekoina paideda bara sandopani aduga IT management tampamamusu mathaki se asida haptoni adugi ingsenba ngarang lakpani ngarang dagi leibani to yam phai patida patabadu nabu nang hondo misini paragabo karam thado maga chake harkani natrane kumbam khangda ingaw na leiringaida chana ba kharamo restaurant dugi staff amana insinna pusala ami tamnana fammi ba sofa dugi table duda chana ba singdo ningthina thamlami thank you welcome sir ado waru bibadi ade ngasi se hoigi restaurant sigi first anniversary taba aduna changak pa guest khudimak photo lagjaga daba aduga chana su discount pini sarga memga su photo umtang lagjaba yagadra George ne yam thuna hogolag haraklami kishukaide tamna gi mana ke changsindana tamna na famliba single sofa dagi khutamam duda phamai nubi dudi mihul gado makol thongna chungai resu koida ba sabada sasina ba minok nonglei tamna nang hina da photo ka basa toksiro nang na talagadi tokse kem ta kaidi staff tuna digital camera do puthorak laga kaplami kapalurga George ta mokpiraklami aduga makhoina ama paikre photo do aduga nokfetawna thank you enjoy your menu welcome and thank you for the offer most welcome sir staff to thokri George na tamna da monsilami ngasi se ibani daw yaine tamna sa hining dana noklei hoi charo charo ini disa sangakri iPhone am ta tawge maga chaminarage mi khra chilmni adu yaramni taksilorn mi chilingai da mathak tu dane nangna phone amu toksaladi yet poina thoni tamna ge manak ta ge hogalaga hanangi fambam da famkhre jasuro nang sahan bong thengkini nangna chabaloi phau ine laktradi aige thiurase nang yam haina dress so ai khangi aduna phatpat thuna charo ai bu yamna ubodongna haina de haina nangna tatana haise kaigino nangdi thamoi ga chimbal ga yam tongale aduna chimbal harpo haise ai thazadi aduini aidi yumdagi chak mayam ama chari adugi kaya chaning ba pokta bagini hoi kesukaidida yari charono ai mi korga puthokhan khragi maithong ima maksina hairak paduda masai feeling duna amuksu khami aduina ti kitang chage thamo puthokhan khrano nang nai gi damakta silaga ai chage ba yam honge Shkaidida. That's your choice. Nangi apambani, nangi punsini, nangi nungshibani. Ayeloida. Lana khalakpaduda nangore matagum spoon do paikakre. Aduga janing da macaroni do spoon machadana kolaga amura khoglami. Amadisu nongmi tarukle. Thasi ge hungum mamlamba maithong do kitang anthori. Momon ingji.
George ki meeting dunaga marol ama sing na hinadrabani mana hinadana khanbana so hinadabani thabak to fungali spoon amani jarga hai mahi dusu khara thaklami tamna gi hinadaba mong duda maso kaishu khandaba saduna tuminna jana bado jarmi buk thalabani na maus khangamaroi hautabro hawi ai khangi dangna hawi haradi hawramaroi khumnudre khara jar matungda ai buk thali chandre ini thirage ai phone taraga theng khradi nungai nangsu sum lehoro hoi kaidida matang jari ngai maso kitang chamthorge haiba wakal se kudakta lamsilakpana kitang ju chamthori nang ai bu warau ko ai sunang wanda kai haidena khangdri adu bai so soide haina khanjari ni ngasi thengai sida wafam simadi chamthoklamge tanja su sare makata na sumaina phamina baso pakna phangaroi aina nangwanda haining mase atai nate ai bu warau no aduga ai busu nangala na khangano thengna so kauna se nangna kochi kotpa wahai maya mama ai da hai se kaigino ai khangi adubu makata na warau na rese matam khra nangai punsi kongchat punbagom loinaruri matam khara do yamna nuksiba mikupti oiki ai chalukhige tamna su fugek da hogolakpani masin maranguri jingnana nupa sida kahino sikhakni machimbaldagi tholakpa George na manakta mabu tu khidawre harbagi pingna changsilakpuda masin marangna khakurami mamitunu ushin kibadagi mahak wakhal mangkhri George na mabu ngakhat piraga wakhal mangduna leiriba tamnabu kongkatuna hamungda ningthini phalami nangmu nungshibana ai firep silokibani nangai bu warauno aina loriwa firep se aran mamani oidi nangi wakhal naibu lanawrabaso ailande amu khara chathoraklaga tiloda su call tarami bungo ai hauze khangena tawri kamai tawre ine hujikma ai gi nakta thame ine kemda pakhat piruno yum yongna bahanbiro ai baba joy hoida call su tawon khrage adu ine su yargadi kidang thengna hanbibe yagadro kharanganna aina yumda paw pikhradi ahal singna lawbalak pasuyai adugi budi uroyi aina tumina changkhibada kaisu khalunu ya changak pa adai dene hek paw piro fare aisu halagi ko dudi hoini phone tamkhra matungda eronda mu call tarami tawbi tamna purabo ai nakta leri porenya changa padaida baba da call taraga pakhanada ba pawm da pibi ko adugi budi ai silageni aduda nangi yungi misingse asini aina mathayam saise adudi aina loina singeni aina mabu inakta thamge haise mabu wahangena nati nangsu aibu thajadabro adugi natida tamna na hengwaga haina sum magi damakta nungai jadabani thawdo khara thobani na ngamna bukhana baidane fajan lairo ko imungani gisina ai tamna paw khangalage phone du su thamnare chana ba leiriba singdo staff ko kholaga sengdo khandungna putho khankhraga kagi thongdo mulon silami ahing nungai chabuktani tamna na mikap tholakpado makokto makhuna mana khara namboi kai boi tawdina khajing mamai du susukna mamit panglei aduba masin marang oina tawrami amuk jeje doisinduna tamna mu pangthoi adu su kaya singno ubangam lamdi aifin masado amuk khajik lengna bukhoni inung nungai tira karino gyan tade masado yamna hainingda badongna inam namsin boi tawrami tamna na cheklomda onthorakpadadi masing marang oina mangona leisilaga hipna nokfeding lamliba nupa se urei mitkado khangsingek singi amung amatada phizu amatada George oi thangma pambomda mongkhangnarami inji amataso lamnada yamnakna khara su phingna George gi phijukto khajik singaga chathoke tawbani yamna pakhatna hena du manakta chingsinduna thamkhri yamna ingna themduna su hari tum hogotpaga kaide chingi haino tumba pelabo makeup tholade yam dingalida ngarang budi pung manga dai deni nangna tum khairi se ngarang gi thodok to khangni ningsingai ningsingbada khara sawaraduna nampuda ningsingna bhoni chumi chana badu charaga hagor ke tawbada makok to khangaw ngarakpani George manakta changsilakpadu khaktani mana ningsingbasi hagolagiro yamna ingna yamna nungsina nokfe tawna hangakpani nungsiba phangli pamjaba thungle khanjari banu pasidi minokna leitingi
ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯄꯥꯁꯤꯕꯨ ꯍꯪꯒꯣꯏꯒꯦꯕꯤ ꯃꯇꯧ ꯂꯩ꯫ ꯅꯨꯄꯤꯁꯤꯁꯨ ꯈꯔ ꯁꯥꯎꯅ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯊꯣꯔꯛꯏ꯫ ꯃꯈꯣꯜ ꯀꯟꯅꯁꯨ ꯍꯪꯉꯤ, ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯅꯣꯛꯂꯤꯕ ꯖꯣꯔꯖꯀꯤ ꯃꯤꯅꯣꯛꯇꯣ ꯍꯟꯗꯦ, ꯄꯥꯎꯈꯨꯝꯁꯨ ꯄꯤꯔꯤ꯫ ꯃꯥꯅ ꯊꯣꯛꯄ ꯅꯣꯡꯃ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯔꯥꯡ ꯁꯤꯟꯈꯤꯕ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛꯁꯨ ꯄꯣꯞ ꯇꯥꯗꯨꯅ ꯃꯥꯏ ꯄꯥꯛꯄꯁꯤꯗ ꯅꯨꯡꯉꯥꯏꯖꯕꯅꯤ꯫ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯑꯣꯏꯖꯅꯤꯡꯕꯤ ꯅꯨꯄꯤꯁꯤ꯫ ꯃꯍꯥꯛ ꯈꯛꯇꯒꯤꯁꯨ ꯑꯣꯏꯖꯈꯤꯈꯦꯅ ꯃꯤꯀꯨꯞꯇꯨꯗꯒꯤ ꯁꯥꯒꯠꯈꯤꯕ ꯋꯥꯈꯜ ꯄꯨꯝꯕꯁꯨ ꯄꯥꯡꯊꯣꯛꯂꯔꯤ꯫ ꯃꯥꯒꯤꯅꯤ, ꯃꯤꯅꯣꯛꯅꯤ, ꯇꯝꯅꯥꯒꯤꯅ ꯄꯤꯔꯥꯡꯅꯤ꯫ ꯅꯨꯄꯤꯁꯤꯅ ꯃꯄꯨꯛꯅꯤꯡ ꯏꯅꯨꯡ ꯅꯨꯡꯁꯤꯅ ꯀꯞꯄꯁꯤꯗ ꯃꯥꯗꯤ ꯀꯔꯤꯕꯨ ꯈꯜꯂꯨꯔꯕꯅꯣ? ꯌꯥꯝ ꯄꯥꯝꯃꯨꯅꯁꯨ ꯌꯦꯡꯖꯩ꯫ ꯀꯅꯥ ꯑꯃ ꯎꯍꯟꯗ ꯃꯇꯣꯝꯇ ꯈꯛ ꯌꯦꯡꯖꯩ꯫ ꯂꯝꯍꯦꯟꯕ ꯃꯔꯧ ꯂꯩꯕ ꯈꯣꯏꯃꯨ, ꯑꯗꯨ ꯀꯔꯤꯒꯤ ꯇꯥꯍꯥꯕ? ꯑꯗꯨ ꯀꯔꯤꯒꯤ ꯉꯥꯏꯉꯝꯗꯕ? ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯛꯇ ꯍꯥꯟꯅ ꯍꯦꯛꯄꯅꯣ ꯂꯩꯔꯥꯡ ꯃꯍꯥꯛꯄꯨ? ꯑꯣꯏꯈꯤꯕꯅꯤ ꯑꯍꯤꯡꯁꯤꯗ ꯇꯥꯝꯅꯥꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯊꯝꯒꯦ, ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯒꯤ ꯃꯆꯨ ꯁꯪꯍꯟꯒꯦ ꯈꯟꯕꯅ ꯁꯪꯂꯔꯦ ꯃꯆꯨ ꯑꯅꯧꯕ, ꯃꯆꯨ ꯑꯃ꯫ ꯗꯥꯛꯐꯝꯅꯤ ꯍꯥꯏꯁꯤꯔꯥ, ꯅꯨꯡꯁꯤ ꯃꯆꯨꯅꯤꯕꯨ ꯈꯟꯒꯗ꯭ꯔꯥ? ꯆꯨꯝꯃꯤ, ꯃꯥꯒꯤꯅ ꯅꯨꯡꯁꯤ ꯃꯆꯨ, ꯇꯥꯝꯅꯥꯗꯅ ꯗꯥꯛꯐꯝ ꯑꯃꯈꯛ꯫ ꯅꯨꯄꯥ ꯃꯍꯥꯛꯁꯨ ꯃꯤꯔꯥꯏꯕꯤꯔꯝꯕ ꯃꯇꯧꯅ ꯉꯥꯏꯉꯝꯗ ꯂꯧꯈꯤꯕ ꯃꯥꯒꯤ ꯐꯤꯔꯦꯞꯅꯤ꯫ ꯉꯥꯏꯉꯝꯗꯦꯁꯨ ꯀꯔꯝ ꯍꯥꯏꯒꯅꯤ? ꯃꯇꯝ ꯈꯔꯁꯨ ꯊꯥꯡꯉꯩ ꯁꯦꯡꯅ ꯋꯥꯅꯗꯤ ꯉꯥꯏꯖꯈꯤꯕꯅꯤ꯫ ꯆꯥꯛ ꯂꯥꯝꯃꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯑꯌꯨꯛ ꯉꯟꯅ ꯆꯥꯔꯒꯦꯔꯣ? ꯉꯔꯥꯡꯁꯨ ꯀꯩꯝ ꯆꯥꯈꯤꯗꯕꯅꯤꯅ ꯇꯨꯝꯈ꯭ꯔꯦꯗꯣ꯫ ꯇꯥꯝꯅꯥꯗꯤ ꯍꯤꯛ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯊꯣꯛꯂꯤꯕ ꯃꯄꯤꯗꯣ ꯇꯩꯊꯣꯛꯅ ꯀꯞꯈꯠꯂꯛꯏ꯫ ꯅꯨꯄꯥꯁꯤꯅ ꯉꯥꯡꯂꯤꯕ ꯈꯨꯗꯤꯡꯁꯨ ꯑꯃꯠꯇ ꯈꯨꯝꯂꯝꯗꯦ꯫ ꯀꯞꯄꯁꯤꯅ ꯃꯔꯨꯅꯤ ꯈꯟꯕꯒꯨꯝ ꯀꯞꯂꯤꯕꯅꯤ꯫ ꯇꯥꯔꯦ ꯄꯦꯟꯗꯕꯒꯤ ꯃꯃꯤ ꯃꯥꯏꯊꯣꯡꯗ, ꯑꯗꯨꯛ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯃꯃꯤꯗꯣ꯫ ꯁꯨꯝ ꯀꯞꯄꯗꯨꯅ ꯄꯤꯔꯥꯡ ꯇꯩꯊꯣꯛꯄꯤꯒꯦ ꯈꯟꯗꯨꯅ ꯃꯅꯥ ꯈꯖꯤꯛ ꯆꯪꯁꯤꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯁꯨ ꯅꯨꯄꯥꯁꯤꯅ ꯊꯦꯡꯉꯛꯇ꯭ꯔꯤꯉꯩꯗ ꯈꯔ ꯑꯃꯨꯛ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯊꯣꯛꯈꯤ꯫ ꯍꯣꯏ, ꯑꯩ ꯆꯪꯁꯤꯜꯂꯨꯔꯤꯁꯦ, ꯃꯈꯥꯗ ꯑꯃꯨꯛ ꯑꯣꯟꯊꯈꯤꯕ ꯇꯥꯔꯦ꯫ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ, ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ? ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ? ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯁꯥ ꯈꯛꯀꯤ ꯀꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯀꯩꯗꯧꯔꯒꯦꯅ? ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯁꯤꯕꯨ ꯌꯥꯕ꯭ꯔꯣ? ꯑꯩꯁꯦ ꯄꯨꯛꯌꯥꯗ ꯌꯥꯕ ꯃꯤ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯅꯪꯅ? ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯏꯟꯊꯣꯛꯂꯝꯕꯗꯤ ꯀꯔꯤꯒꯤ? ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯄꯨꯛꯁꯥꯟꯗ ꯁꯥꯟꯅꯕꯤꯕꯗꯤ ꯌꯥꯕ꯭ꯔꯥ? ꯁꯤꯁꯨ ꯅꯪ ꯅꯁꯥ ꯈꯛꯀꯤ ꯈꯟꯕ ꯅꯠꯇꯦ ꯍꯥꯏꯒꯦꯔꯥ? ꯑꯩ ꯅꯪ ꯅꯨꯡꯁꯤꯗꯤꯌꯦ, ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨ ꯌꯥꯗꯕꯅ ꯑꯩꯅ ꯂꯥꯞꯊꯣꯛꯄꯅꯦ꯫ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯁꯨ ꯑꯩꯗꯤ ꯅꯪ ꯃꯆꯦꯠ ꯑꯃꯐꯥꯎ ꯅꯨꯡꯁꯤꯗꯤꯌꯦ꯫ ꯖꯣꯔꯖꯁꯨ ꯃꯄꯤꯔꯥ ꯊꯥꯡꯂꯩ꯫ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤ꯫ ꯅꯨꯄꯥꯁꯤꯒꯤ ꯃꯄꯤꯔꯥ ꯊꯥꯡꯂꯤꯕ ꯃꯇꯧꯁꯦ ꯎꯔꯨꯕꯗ ꯃꯥꯅ ꯊꯣꯛꯄ ꯆꯩꯅꯤꯡ ꯈꯨꯗꯤꯡꯁꯨ ꯄꯦꯟꯅ ꯆꯩꯊꯣꯔꯛꯏ꯫ ꯃꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯅꯤ, ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯁꯨ ꯍꯥꯏꯔꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ꯫ ꯑꯩꯁꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯗ ꯅꯨꯡꯁꯤꯕ ꯂꯣꯏꯅ ꯐꯥꯎꯏ, ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯨꯡꯁꯤꯗꯦ꯫ ꯅꯨꯡꯁꯤꯗꯕꯗꯨꯅꯕꯨ ꯑꯩꯅ ꯂꯥꯞꯊꯣꯛꯄ ꯉꯝꯕꯅꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯑꯩꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯑꯩꯉꯣꯟꯗ ꯇꯛꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯅꯪꯒꯤꯔꯣ? ꯍꯥꯏꯌꯨ, ꯅꯪꯒꯤꯔ ꯍꯥꯏꯌꯨ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯕ ꯅꯨꯡꯁꯤꯕꯁꯦ ꯅꯪꯒꯤꯔ ꯅꯨꯡꯁꯤꯕ? ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯑꯃꯠꯇꯁꯨ ꯈꯪꯗꯅ ꯅꯪꯅ ꯅꯁꯥ ꯈꯛꯀꯤ ꯑꯄꯥꯝꯕ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯁꯤꯒꯨꯝꯕ ꯇꯧꯁꯤꯅꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯕ꯫ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤꯗꯨꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯌꯥꯔꯁꯦ, ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯇꯠꯇꯅ ꯅꯐꯝꯗꯁꯨ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯦ, ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪꯒ ꯂꯥꯞꯅꯅ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏ꯫ ꯅꯪꯅ ꯅꯥꯊꯩꯈ꯭ꯔꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯅꯝꯗꯨꯅ ꯏꯅꯥꯛꯇ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯅꯤ ꯍꯥꯏꯅ꯫ ꯇꯥꯅꯤꯡꯗꯦ, ꯅꯪꯒꯤ ꯊꯃꯣꯏꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯑꯩꯒꯤ ꯊꯃꯣꯏꯅ ꯇꯧꯕ ꯉꯝꯃꯣꯏ꯫ ꯑꯩꯒꯤꯁꯦ ꯇꯣꯉꯥꯟꯕ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯤ, ꯅꯪꯅ ꯅꯅꯤꯡ ꯇꯧꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯍꯣꯏꯕ, ꯑꯩ ꯁꯣꯏꯈ꯭ꯔꯦꯕ, ꯄꯣꯊꯥꯔꯝꯃꯨꯀꯣ, ꯑꯩ ꯍꯧꯒꯠꯂꯨꯈꯤꯒꯦ꯫ ꯀꯞꯄꯝꯅꯣ, ꯀꯞꯄꯁꯨꯅꯦ ꯀꯥꯟꯅꯔꯣꯏ꯫ ꯅꯪꯒꯤ ꯑꯁꯣꯏꯕꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ? ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯑꯩꯒꯤ ꯑꯣꯏꯗ ꯌꯥꯗꯦ ꯈꯟꯕ ꯑꯩꯒ ꯊꯦꯡꯅꯔꯨꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯦ ꯅꯪꯒꯤ ꯑꯁꯣꯏꯕ ꯅꯠꯇꯕ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯖꯣꯔꯖꯇꯣ ꯇꯨꯝꯁꯤꯟꯕ ꯌꯥꯔꯣꯏ ꯈꯟ ꯍꯧꯒꯠꯈ꯭ꯔꯦ꯫ ꯃꯁꯥ ꯀꯩꯀꯩ ꯁꯦꯡꯗꯣꯛꯅꯕ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤ꯫ ꯇꯥꯝꯅꯥꯁꯨ ꯍꯧꯒꯠꯂꯒ ꯇꯨꯃꯤꯟꯅ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯂꯒ ꯀꯞꯂꯝꯃꯤ꯫ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤꯕ ꯅꯨꯄꯥꯗꯨꯁꯨ ꯂꯣꯟꯅ ꯌꯦꯡꯂꯤꯕꯅꯤ ꯇꯥꯝꯅꯥꯅ ꯀꯞꯂꯤꯕꯗꯣ꯫ ꯀꯞꯄꯁꯨ ꯅꯨꯡꯁꯤ, ꯄꯥꯈꯠꯂꯁꯨ ꯅꯨꯡꯁꯤ, ꯇꯨꯃꯤꯟ ꯂꯩꯔꯁꯨ ꯅꯨꯡꯁꯤ, ꯋꯥ ꯉꯥꯡꯂꯁꯨ ꯅꯨꯡꯁꯤ꯫ ꯆꯦꯟꯕ ꯆꯣꯡꯕ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇꯅ ꯃꯁꯥꯅ ꯌꯥꯅ ꯆꯦꯟꯅꯗꯕꯅꯤ, ꯑꯗꯨꯅ ꯀꯞꯄꯤꯅꯤ ꯅꯪꯁꯨ꯫ ꯉꯁꯤ ꯄꯦꯟꯅ ꯀꯞꯄꯁꯨ ꯅꯪꯒꯤ ꯃꯤꯅꯣꯛꯇꯤ ꯑꯩꯅ ꯄꯤꯒꯅꯤꯗ꯫
amuk thongda thingzalaga bathroomda iruluja thokre brush nungsu loina tokthoklami loiraga amuk tholakle hek tholakpaga mamit mana chabyung khatuna amuk leikre adubu changsiludi tanarudi tamnana thong hangge tawbudu thongdo lokta lerami lok hangba yaramdi kana namkhaiduna hangnabadi honarami jorsu makokto hapet paraga nongmi holaga phamungdang phangkre tawel dumaga tamna sakhoirang ko sauna ni yenglei aduga amuk thongdo onsilaga kana lautuna thinbhaure kana lege thong sem ta hangbiyo kana lege George to handakti fuhagolaga tamnagi manakta changsili aduga amuk tamnagi khudang do khangpha phai thado ai chatke thado haibane ai chatke ai yumda thiramani ai nangi nakta leining de haisini nang nei phajalasu ai nangi nakta leiba ngamoi kitang piksum suglai makut khudang do chesina pairaga chingsilaga phamungdu da phamali aduga masu phamtharei tamnana susut kapado tumin yingduna leiba khaktani themsu themladi mamai de themnaba tapna tamnagi makuto mukpari adubu fada mukan thorei yamna phingna yamna susauri adubu nupasi nongmi tawri tasengna nogliduna wadabra haibadudi masu khamthengna wabani nungsi saina ama khangduna laibani asukuibasi tamnana mabu hainadaba matawut paduna hena chaina su phauklibani adubu mangde minoktudi mangde nangai ngonda tawrise kaino nanga thengnaram su phadawni kai ge ise nanga thengnaramino nang wakhal yamna yawmande nungsiba nate nangi se aibu nungsiba nati mamangda ukiba thawdokta khudong chabal auraga nangai bu yani khandana nangi oina bu honabani nongna phamoiraba aibu amuksu anabu minok amasina birare kisu kaide khange mayamgi minok kuding ai khange chaina li sing hablabasu tingkang taksida heblabasu ai khange ni ye aina nangbu mafam sida thamise nangbu manghana banati aigi oina aina punsigi lengdana thamgena sinbani aina nangbu pure haina pausu pikhrabani yumda maduna nangi wani aigi thamoi sida kari khali haiba nang khangbra aing sin loidringaida aibu yumda thelo maduna aina nangbu khare lawarabasu tuku chataba ngamrenge nangbu thilo haiba wahidudi aigi famda haigano thilabasu ahalaman sagai gi miyoi simpunna thilangani maugi singna chalabi aigi sagai gi yumgi mau yumburimbi oina nangbu thilangani ai isana yana nangina tungilakpa nate nungsi pandungdi nangai ya sengwa maridana semdobani ayade ai isana yaina sugai hairot ngami haidana su tu son bai khoibu hanjan awa pebiri se kaigino tu sona namsin biduna adum thambina bo honariba kaigino mamit khara ngaksina nubi sida waraurai aina nang munungsibase nang naibu hanthana khanboina urise kaigino hayo aibu miraiduna nang chatfigeu kaigino ha aina munungshi nangi nungsibado nasana yana yamna nungsina ifamna sinarpado aishu pame atubu nangdi aibu na thaiduna chale nang yauda angawbo ondun hinglakpa ise hingbagi mamise samlakpana nang boina phamani ai nang uraktabada na paw taraktabada chida mata halaktabda ai kyam wakhina khangbra ha chaina kokta angawbo oliban ise madudi nasakat ki khanba oizaba nungsibani nang khakna awaba khangbro ai de awaba khangdabro ai de nungaina leibro nangonda ki chaina masing thingamda ai de khanglibani saruk lising nangonda ki helibani nang ase ai thindrabaso ai tomta chatki aibu phajandana thamgani nasana yare haidribau lotuna thamgani na nangna ibu lot ke lot bada kyam kuina ngamdoriba aina mafam sidagi ek namdokhiba numita aina kai dorke nangna mitpene yang handakle jorsto nungsi mairina ngarang chaklai nupi sine hena warongnaba wahai sare oh aina nang phabani sira nang naiduise nangai unabagi ibani photo ka mina khibado nang khangaude adudabu kanana aina nang phabani haiduba kari karamba nungsiba makhalno lamen bana haki nungsibado magi oiba phangnaroi nathai khrani khankibana aduma pangthokibani thabaksi thabak singsina mabu siyeungna tuku charkani habadi mahaksu khangi khangna adumok se tokibani
Ningkiba hongdaba tawge khankradi tawkiba George ki wasak chetpi tamnani. Mahaksu hongloi mana khankiba phireptudagi. Karibu thokliba thamoyani do. Ahingni wakana nganarisi. Ngak pothanaba taw. Heyeng nunganbaga ai nangbu yumda pusingani. Aduga ahalsing thaduna haidokpo chatlange. Tamna khumlakti kapsu kaptri. Adubu mapidudi tap tap lepa leitana nanthaраklami. George jangchenduna mapidusu makhudani ne teithoka masu kapningbado khangjenduna hariklami. Kapano aduga nasana yade habasu yaroi. Ek nasana yade habada nangbu thamna puduna lolugani. Phatte hayo. Hingchabani hayo. Minungsu khangde sayo. Nangi awabodisu thina jayo. Nangi michai khuding ai tagi. Aduga nangbu nungshibana ai onbani mioiba. Aduga muksu onbani minungsu khangdaba. Kapano nangna kaplabadi ishumit ki bise sha khangdek ta sinthagi. Aina nangbu khangudakta thadakki khankibasu leite. Ujaningbu khaktani. Nangi thamoy amadi akchangsi mapu. Oheningbani. Aigi sudangna singamapu. Singamapu. Tamna khara hainatana inthoknabu khani. Adubu George na thadorakti. Hinedum chena kanna konsinuna thami. Makol thongna mukablami. George su mamit ngaksangang hairi. Chena tamnabu mathanungda konsinduna. Kapo. Bene kapo. Ibu olo. Nungsi khangde thina chay. Adubu aina nangbu inakta thamgani. Nangna inakta lerabadi nangna sani harabasu. Tamoy pande harabasu. Lesaura. Oraura. Adubu aidi nangkak nungsi. Nangkak kidamukta hingani.